ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 21, 2025ꯇ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯦꯊꯁ ꯑꯦꯟ ꯁꯥꯏꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯅ꯭ꯌꯨ ꯍꯣꯞ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯖꯒꯗꯧꯔꯤ꯫ ꯑꯦꯛꯖꯥꯝ ꯐꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 200, ꯁꯕꯖꯦꯛ 2 ꯊꯥꯕꯒꯤꯅ ꯂꯨꯄꯥ 350, ꯀꯦꯇꯦꯒꯣꯔꯤ A-B-C ꯃꯦꯊꯁ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯦꯇꯦꯒꯣꯔꯤ B ꯑꯃꯗꯤ ꯀꯦꯇꯦꯒꯣꯔꯤ Cꯒꯤ ꯑꯣꯏꯅ ꯃꯦꯊꯁ ꯑꯃꯗꯤ ꯁꯥꯏꯟꯁ ꯑꯅꯤꯃꯛ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯩ꯫ ꯃꯀꯣꯛ ꯊꯣꯡꯂꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯅ ꯔꯤꯋꯥꯔꯗ ꯀꯌꯥ ꯑꯃ ꯂꯩꯖꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯦꯁ ꯁ꯭ꯇꯨꯗꯦꯟꯠꯇ ꯇꯦꯕ꯭ꯂꯦꯠ ꯑꯃꯁꯨ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯖꯩ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ꯫ ꯍꯥꯏꯖꯔꯤꯕ ꯁ꯭ꯇꯦꯁꯅꯔꯤꯁꯤꯡꯁꯤꯗ ꯐꯣꯡ ꯐꯪꯕꯤꯒꯅꯤ: ꯏꯝꯐꯥꯜ, ꯁꯁꯤ ꯒꯥꯏꯗꯦꯟꯁ ꯑꯣꯐꯤꯁ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ, 7005989427꯫ ꯊꯧꯕꯥꯜꯒꯤ ꯑꯣꯏꯅ ꯁꯤꯂꯥ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯦꯟড ꯁ꯭ꯇꯦꯁꯅꯔꯤ, 7005073351꯫ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯕꯨꯛ ꯁ꯭ꯇꯣꯔ, 9612128345꯫ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯂꯤꯂꯥ ꯕꯨꯛ ꯁ꯭ꯇꯣꯔ, 6009145948꯫ ꯅꯝꯕꯣꯜꯒꯤ ꯑꯣꯏꯅ CI ꯕꯨꯛ ꯁ꯭ꯇꯣꯔ, 9856111483꯫ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯣꯏꯅ ꯅꯟꯗꯤꯅꯤ ꯕꯨꯛ ꯁ꯭ꯇꯣꯔ, 9862722422꯫ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯃꯌꯦꯛꯇꯨꯅ ꯈꯨꯗꯤꯡꯃꯛ ꯇꯥꯛꯇꯦ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯔꯛꯂꯤꯕ ꯈꯣꯟꯐꯝꯗꯨꯅꯤ ꯃꯔꯨꯗꯤ꯫ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯁꯤꯡ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯔ ꯐꯂꯥ ꯑꯣꯜꯂꯨꯗ꯭ꯔꯕꯁꯨ ꯀꯔꯝꯕ ꯆꯥꯡꯗ ꯀꯌꯥꯝ ꯂꯨꯁꯤꯟ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕ ꯐꯤꯔꯦꯞꯄꯅ ꯈꯪꯂꯨꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯗꯥꯖꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯧꯔꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯇꯩ ꯑꯇꯩ ꯍꯤꯔꯝꯗ ꯂꯧꯁꯤꯡ ꯂꯩꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯑꯃꯒꯤ ꯃꯩꯁꯥ ꯑꯃꯗ ꯊꯨꯅ ꯄꯥꯟꯈꯤꯅꯤ꯫ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯂꯝꯍꯦꯟꯕ ꯃꯥꯁꯨ ꯈꯪꯉꯨꯏ꯫ ꯂꯛꯅꯕ ꯀꯜꯂꯤ ꯈꯪꯕꯅ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯗ ꯂꯛꯅꯕꯤꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯔꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯛ ꯉꯥꯎꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯆꯥꯡꯁꯨ ꯁꯨꯝ ꯁꯨꯝ ꯍꯥꯞꯀꯠꯄꯤꯔꯛꯂꯤ꯫ ꯇꯥꯝꯅꯥꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯇꯠꯇꯅ ꯀꯧꯔꯛꯄꯅ ꯂꯝꯍꯦꯟꯕ ꯃꯈꯣꯡꯗꯣ ꯐꯨꯛꯄꯁꯨ ꯍꯧꯔꯨꯔꯦ꯫ ꯈꯣꯟꯖꯦꯜ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯗꯤ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯣꯟ ꯊꯝꯂꯒ ꯐꯥꯊꯔꯤꯕꯅꯤ꯫ ꯆꯥꯅꯤꯡ ꯇꯥꯗ꯭ꯔꯕ ꯏꯍꯨꯜ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯏꯍꯨꯜ ꯄꯣꯊꯥꯍꯜꯂꯤꯕꯅꯤ꯫ ꯕꯨꯂꯦꯠꯇꯨꯃ ꯂꯩꯔꯝꯂꯗꯤ ꯀꯅꯥꯅ ꯈꯪꯕ ꯆꯠꯂꯝꯕꯁꯨ ꯂꯝꯍꯦꯟꯕꯅꯤ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯂꯩꯔꯤ꯫ ꯐꯣꯡꯗꯣꯛꯂꯨꯕꯗ ꯎꯠꯊꯣꯛꯈꯤꯕ ꯄꯥꯝꯃꯨꯕ ꯋꯥꯍꯩ ꯈꯔꯁꯨ ꯃꯈꯣ ꯊꯣꯛꯍꯟꯗꯅ ꯃꯇꯣꯝꯇ ꯍꯥꯏꯖꯈ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯅꯥꯀꯣꯡ ꯌꯧꯍꯜꯂꯝꯗ꯫ ꯄꯥꯝꯃꯨꯈꯤꯕꯅꯤ ꯍꯥꯏꯗꯣꯛꯄ, ꯄꯥꯝꯃꯨꯈꯤꯕꯅꯤ ꯎꯍꯟꯊꯣꯛꯈꯤꯕ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯂꯣꯠꯁꯤꯟꯕ ꯏꯍꯨꯜ ꯈꯔ ꯃꯈꯩꯗꯤ ꯊꯝꯖꯒꯦ ꯈꯟꯈꯤ ꯃꯥꯜꯂꯦ꯫ ꯐꯣꯡꯅ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯈꯤꯕ ꯈꯔ ꯑꯃꯅꯤ ꯂꯣꯠꯅꯁꯨ ꯊꯝꯂꯤ ꯄꯥꯝꯃꯨꯅ꯫ ꯃꯁꯥꯗꯨꯅ ꯈꯔ ꯅꯦꯝꯊꯔꯛꯄ ꯉꯝꯃꯛꯄꯒ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯇꯨꯅ, "ꯐꯤꯔꯦꯞꯄ, ꯆꯥꯛ ꯁꯣꯝꯗ ꯆꯥꯔꯁꯦ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯈꯔ ꯆꯥꯁꯤꯗꯅ꯫ ꯍꯌꯦꯡ ꯆꯥꯔꯒꯦ." ꯑꯦꯔꯣꯟꯁꯨ ꯋꯥꯔꯝꯂꯅꯤ ꯈꯜꯂꯒ ꯍꯟꯖꯤꯟꯅ ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯍꯜꯂꯝꯂꯅꯤ ꯃꯈꯣꯜ ꯃꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯆꯥꯔꯛꯄ ꯈꯨꯗꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯆꯥꯛ ꯆꯪꯗꯦ꯫ ꯇꯥꯝꯅꯥꯒꯤ ꯏꯈꯧ ꯂꯥꯡꯕꯒꯤ ꯆꯥꯡꯅ ꯉꯝꯈꯤꯕꯅꯤ꯫ ꯐꯣꯟꯗꯨꯁꯨ ꯃꯔꯝ ꯍꯥꯏꯔꯝꯗ ꯀꯛꯈꯤꯕꯒꯤ ꯑꯃꯨꯛꯁꯨ ꯉꯥꯏꯉꯝꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯄꯥꯏꯔꯛꯄꯒ ꯑꯣꯏꯗꯕꯁꯨ ꯉꯥꯡꯈ꯭ꯔꯦ꯫ ꯑꯦꯔꯣꯟ ꯆꯪꯉꯛꯄ, "ꯉꯁꯥꯏꯁꯨ ꯀꯣꯏꯕ ꯆꯠꯂꯨꯏ, ꯍꯧꯖꯤꯛꯁꯨ ꯐꯣꯟ ꯊꯥꯅꯗꯦ ꯍꯥꯏꯈꯤꯅꯤꯅ ꯊꯝꯕ꯫ ꯃꯥꯗꯤ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯕꯅꯦ, ꯅꯪꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏ." ꯍꯣꯏ ꯈꯨꯝꯈꯤ ꯇꯥꯝꯅꯥꯁꯨ ꯋꯥꯔꯤ ꯂꯩꯇꯕꯒꯨꯝ ꯑꯅꯤꯗꯣ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯅꯔꯨꯔꯦ꯫ ꯐꯤꯔꯦꯞꯄ ꯂꯨꯝꯊꯕ ꯈꯣꯟꯖꯦꯜꯗ, "ꯋꯥ ꯑꯃ ꯍꯪꯒꯦꯅ." "ꯀꯩ?" "ꯁꯨꯝ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯕ꯭ꯂꯥꯟꯁ ꯃꯣꯅꯤꯌꯔꯒꯤ ꯋꯥꯔꯤꯗꯣ ꯅꯪ ꯇꯥꯈ꯭ꯔꯕ꯭ꯔꯥ?" ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯁꯟꯗꯣꯛꯈꯤꯕ ꯋꯥꯔꯤꯕꯨ ꯀꯔꯝꯅ ꯈꯪꯉꯣꯏ? ꯕ꯭ꯂꯥꯟꯁ ꯃꯣꯅꯤꯌꯔꯕꯨ ꯂꯥꯏꯔꯕ ꯂꯣꯌꯔ ꯚꯤꯛꯇꯔ ꯀꯃꯤꯌꯦꯜ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯆꯍꯤ 19 ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯐꯤꯜꯇꯤ ꯀꯟꯗꯤꯁꯟꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯥꯎꯕ ꯎꯍꯟꯗ ꯊꯝꯕꯤꯈꯤ꯫ "ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯄꯨꯈ꯭ꯔꯕꯗꯤ, ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯔꯥꯏ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯒꯅꯤ? ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯑꯀꯤ ꯑꯈꯪ ꯅꯥꯏꯅ ꯍꯣꯡꯂꯝꯕꯗ ꯑꯩꯕꯨ ꯅꯊꯥꯅꯨꯡꯗ ꯍꯪꯒꯣꯏꯕ ꯂꯩꯇ ꯀꯣꯟꯁꯤꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯊꯣꯔꯛꯄꯗ ꯅꯪꯅ ꯅꯍꯧꯅꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕꯤꯒꯗ꯭ꯔꯥ? ꯑꯩꯅ
ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯁꯨ ꯅꯪꯅ ꯅꯧꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯦꯝꯒꯠꯄꯤꯅꯤ ꯍꯥꯏꯔꯗꯤ ꯆꯍꯤ 9 ꯈꯛ ꯅꯠꯇꯦ 50 ꯍꯦꯟꯅ ꯑꯩꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯆꯥꯅꯕ ꯐꯪꯂꯛꯇ꯭ꯔꯕꯁꯨ ꯂꯩꯅꯨꯡꯗ ꯂꯩꯕ ꯂꯩꯕꯥꯛ ꯈꯛ ꯆꯥꯔꯒꯁꯨ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕు ꯌꯥꯝꯁꯨ ꯈꯪꯃꯟꯒꯅꯤ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯄꯗꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯅꯪꯕꯨ ꯀꯠꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯉꯝꯒꯅꯤꯁꯨ ꯊꯥꯖꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯗꯤ ꯂꯥꯏꯔꯤꯛꯄꯥꯛ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯣꯔꯣꯛ ꯑꯣꯏꯅ ꯈꯟꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒ ꯑꯩ ꯅꯣꯔꯣꯛꯇ ꯁꯨꯝ ꯂꯩꯈꯤꯅꯤ ꯇꯝꯅ ꯀꯧꯈꯤꯕꯅꯤ ꯅꯨꯡꯁꯤꯅ ꯂꯨꯝꯅ ꯄꯥꯝꯃꯨꯅ ꯁꯣꯟꯊꯅ ꯇꯥꯝꯅꯁꯨ ꯊꯃꯣꯏꯅꯗꯤ ꯏꯃꯣꯟ ꯃꯣꯟꯅ ꯈꯨꯝꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯤ ꯂꯦꯡꯉꯝꯗ꯭ꯔꯦ ꯂꯨꯝꯊꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯆꯤꯝꯕꯥꯜ ꯃꯆꯤ ꯂꯦꯡꯗꯦ ꯍꯥꯏꯕꯁꯨ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯇꯝꯅ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯤꯗꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯪꯂꯥ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯪ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯃꯪꯂꯥꯟ ꯑꯣꯏꯔꯝꯗꯨꯅ ꯍꯥꯟꯅꯒꯨꯝ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯀꯦ ꯍꯥꯏꯅ ꯆꯩꯕ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯩ ꯇꯨꯝꯊꯕ ꯀꯤꯗꯧꯁꯨ ꯃꯥꯜꯂꯦ ꯋꯥꯍꯩꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯐꯤꯔꯦꯞꯄꯗꯤ ꯇꯥꯝꯅꯥꯒꯤ ꯁꯣꯔꯅ ꯃꯥꯀꯣꯡ ꯐꯥꯎꯕ ꯇꯥꯔꯛꯄꯗꯨꯐꯥꯎ ꯆꯤꯡ ꯂꯥꯎꯏ ꯊꯃꯣꯏ ꯃꯄꯥ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯋꯥꯟꯊꯈ꯭ꯔꯦ ꯀꯥꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯎ ꯃꯤꯠꯀꯥꯞ ꯅꯤꯛꯂꯦ ꯃꯈꯥꯁꯨ ꯇꯥꯔꯛꯏ ꯃꯇꯝ ꯑꯃ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯕꯁꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯏ ꯅꯪꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯅꯪꯕꯨ ꯎꯕ ꯐꯪꯅꯕ ꯑꯩꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯀꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯗꯕ ꯊꯤꯗꯅ ꯄꯇꯥ ꯄꯥꯟꯈꯤꯕ ꯁꯤꯡꯖꯨ ꯆꯥꯗꯕ ꯑꯩꯅ ꯁꯤꯡꯖꯨ ꯍꯩꯅꯈꯤꯕꯁꯨ ꯅꯪꯅ ꯍꯩꯅꯍꯟꯈꯤꯕꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯤꯅ ꯆꯥꯔꯝꯕ ꯎꯔꯁꯨ ꯅꯪꯅ ꯍꯛꯊꯤ ꯈꯟꯕꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯂꯨꯕ ꯑꯩꯅꯤ ꯀꯅꯥ ꯑꯃꯅ ꯀꯞꯄꯒ ꯆꯠꯈꯤꯕꯗꯨꯁꯨ ꯑꯩꯅ ꯂꯛꯅꯔꯨꯕꯒꯤ ꯅꯪꯅ ꯀꯞꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯨꯝꯗꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯕ ꯑꯩꯅꯤ ꯁ꯭ꯀꯨꯜ ꯃꯇꯝꯗꯁꯨ ꯅꯪꯕꯨꯗ ꯍꯨꯔꯥꯟ ꯌꯦꯡꯈꯤꯕ ꯅꯪꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀ꯭ꯂꯥꯁꯇ ꯐꯝꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯂꯩꯅꯤꯡꯈꯤꯗꯕ ꯑꯗꯨꯒ ꯅꯪ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯍꯥꯞ ꯁꯨꯇꯤ ꯋꯥꯅ ꯉꯥꯏꯈꯤꯕ ꯑꯩꯒꯤ ꯇꯧꯗ ꯅꯪꯅ ꯁꯥꯎꯕ ꯑꯩꯅꯁꯨ ꯅꯪꯅ ꯁꯥꯎꯅꯕ ꯁꯤꯟꯈꯤꯕ ꯅꯪꯒꯤ ꯑꯦꯕ꯭ꯔꯤ ꯔꯤꯑꯦꯛꯁꯟꯗ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯇꯨꯝꯗꯅ ꯋꯥꯈꯜ ꯁꯥꯒꯠꯈꯤꯕ ꯉꯔꯥꯡꯇꯔ ꯈꯟꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯂꯥꯞꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯂꯝꯕꯦꯜ ꯑꯃꯗ ꯄꯟꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯃꯤꯟꯅꯔꯤ ꯂꯝꯊꯨꯡꯐꯝꯂ ꯅꯪ ꯑꯩꯅ ꯂꯦꯞꯄꯤꯕꯁꯦ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ ꯍꯥꯏꯅ ꯅꯣꯡꯗꯝꯕꯅ ꯂꯛꯅꯔꯛꯀꯗ꯭ꯔꯥ ꯑꯩ ꯀꯤꯕ ꯐꯥꯎꯏ ꯋꯥꯍꯩꯗꯨꯗ ꯇꯥꯝꯅꯁꯨ ꯁꯨꯝ ꯂꯧꯔꯛꯀꯗꯧꯔꯦ ꯃꯄꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯇꯧꯗꯨꯅ ꯌꯥꯔꯦ ꯂꯦꯞꯄꯨ ꯃꯈꯥ ꯇꯥꯔꯅꯨ ꯍꯧꯈꯤꯕ ꯋꯥꯔꯤ ꯂꯤꯔꯒ ꯑꯩꯕꯨ ꯀꯞꯍꯟꯒꯦ ꯈꯟꯒꯅꯨ ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯒꯤ ꯄꯤ ꯇꯨꯡꯍꯜꯂꯤ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥ ꯌꯥꯝꯅ ꯀꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯤꯅꯤꯡꯕ ꯃꯌꯥꯝꯁꯦ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯂꯤꯔꯣꯔꯥ ꯑꯩꯅ ꯄꯥꯈꯠꯈꯤꯕ ꯃꯌꯥꯝ ꯑꯩꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯇꯝꯊꯣꯛꯇꯕ ꯃꯌꯥꯝ ꯂꯩꯔꯤ ꯈꯪꯍꯟꯅꯤꯡꯉꯤ ꯑꯩꯅ ꯋꯥꯈꯤꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛ ꯅꯪ ꯁꯣꯛꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯃꯤ ꯐꯨꯅꯈꯤꯕ ꯈꯨꯗꯤꯡ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯨꯕꯥꯛ ꯆꯥꯈꯤꯕ ꯃꯌꯥꯝꯁꯨ ꯅꯪꯅ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒ ꯑꯩꯒꯤ ꯄꯤ ꯇꯩꯊꯣꯛꯄ ꯉꯝꯕ ꯃꯤꯀꯨꯞꯇ ꯂꯩꯌꯨ ꯑꯩ ꯄꯦꯅꯁꯨ ꯇꯥꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯇꯣꯝꯇ ꯀꯞꯄ ꯉꯝꯃꯣꯏ ꯀꯞꯇ꯭ꯔꯁꯨ ꯂꯦꯞꯄ ꯌꯥꯔꯔꯣꯏ ꯈꯣꯟꯖꯦꯜ ꯁꯨꯝꯅꯤꯡꯂꯛꯄꯗꯣ ꯐꯤꯔꯦꯞꯄ ꯍꯦꯟꯅ ꯏꯔꯥꯠ ꯊꯥꯡꯗꯨꯅ ꯃꯃꯣꯟ ꯇꯧꯖꯩ ꯃꯈꯣꯜ ꯊꯣꯛꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯨꯕꯗ ꯃꯃꯤꯠ ꯉꯥꯡꯕ ꯊꯃꯣꯏ ꯅꯧꯈꯤꯕ ꯇꯥꯝꯅꯥꯅ ꯃꯥꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯂꯣꯟꯈꯤꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯑꯗꯨꯃ ꯇꯥꯔꯝꯂꯗꯤ ꯀꯔꯤ ꯑꯣꯏꯕ ꯏꯔꯥꯠ ꯊꯥꯡꯂꯞ ꯅꯣꯛꯐꯦꯠꯅꯈꯤꯕ ꯃꯤꯅꯣꯛ ꯑꯗꯣ ꯀꯜꯂꯛꯏꯗ ꯃꯒꯨꯟꯅ ꯌꯣꯝꯈ꯭ꯔꯦ ꯃꯤꯅꯣꯛ ꯑꯗꯣ ꯐꯖꯩꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯦꯊꯍꯟꯈꯤ ꯒꯥꯔꯤ ꯀꯇꯥꯗꯨꯁꯨ ꯂꯦꯞꯈꯤꯕꯣꯏ ꯅꯤꯡꯉꯤ ꯂꯣꯟꯊꯣꯛꯇꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯂꯣꯏꯅꯔꯛꯂꯤ ꯂꯦꯝꯖꯕ ꯋꯥꯁꯛ ꯑꯃꯁꯨ ꯁꯛꯈꯤ ꯃꯥꯜꯂꯤ ꯄꯥꯔꯞ ꯇꯧꯕ ꯆꯤꯝꯕꯥꯜꯅ ꯆꯤꯡꯂꯞ ꯅꯣꯛꯈꯤꯕꯗꯣ ꯃꯨꯁꯤꯟ ꯃꯨꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨꯃꯗꯤ ꯅꯛꯁꯤꯟꯅꯈꯤ ꯃꯃꯤꯠ ꯑꯗꯨꯅ ꯇꯔꯪ ꯑꯃꯗ ꯋꯥꯈꯜꯗꯤ ꯃꯅꯥꯛꯇ ꯐꯝꯂꯝꯂꯅꯤ
ตามหน้าซากซาโทอสิระอโมบินะกากิวางมาได้กอรักปนีอีขังขังนักคุมขีเฮ้ยน้องจ้าพิริปดาหมอนสิลกะไอจากซารุขีเกอิน้องจ้านักกอเรชาโทโอโรโฟนดูทำครากาจ้าสตอกสิลัมเลอโมบิกะใจสิงจามินารีตกลวตุงดาอมุกสุกอนลูกขาดเพ่งดกปะกาพัดมาทักตะกาขัดเตอโมบิกะงากสูสภาดพมินเนวารีวตัยสันดุนาสุกลีบลีบตะบันนงดุนามารัมอวยนะกาปาวสนุงไงเรอายิงบะตาวนาอิสิงอิจาวนังละบะกยานาวาระกันนุงไงบะกิวางากสุนติสิสุอิรางมะขลอมนีไลบากอมดาคำเทงนะประจานามายกนะบะปาวกะริโตเรกะรัมบะมะพมดาอิสิงอิจาวมายกนะเรไฮบะนะจิงบะสิดากาเฮนาคังนิงบะยิงบะสุปกลุยอโมบินาทุอิดาคำเอกเทงนะวาระกันสิดาอิจาวนะมูโอโตเรเนคารัมกันดโนตั้งดูเลยตาหิงบังกำโดริสิโบฮ่ามีไว้ใบคุยสิโบว่านสวาเรดาไลนาพังเยซาจัดมาสิดสุลานอิรังสิโนมกางดีเนอมันนัตรกะอามาอินอมจ่าอิรังดีมาตำกีอนาวบะไม่อัมทอลกันิไลนาอนาวบะมาคัลเกยามาสุโปลักขินีปริธีบิเซจะให้ยังขยิมาตุงดาอหวนมันปิกทันละนี่อิจายสุโปอกะทำมันมาพาวตันบกีพิบัมเลยระดงนี่มีวิบมาเซลสูโนมากางเดียนที่นับสูยามเดินกันลักเลยมาตำซีว่างางบลูเรงางกะดับมีนสุงางดรีงางไว้ดับนับปังงางดังางเลยว่ากายาวรักปนกายานี่ดูขันใจนับบ้านุสินาดับมายามซีไอ้คุยมีวิบสิบูโนมาสิดาวบันิขันละกะนุสิจานันเลยมินระดิภัยดนาวารีมาคาเดียวสิเลยนางสุหันดักทวลักปดดีลุงบิรนีให้นัดไตยาเรดายุ่งเกยปานบสุเฮียนบุเฮลักลบันิตามนั้นออกเพตโตรังกาอินอมจ่าอายุมปานิงบะแกพาวดรดายุมปานบะไฮบสิจะหินเลียบกะดาบันนัตติหิมินนกะดาบะนุปานุปีอันนี้ดอกะไรพาวบกะยังวะคัลจานเรโมตินเรให้นะขังดกปะจังงีปะขังเลยสาบิโอยริงีอนาวบะอนาวบิโอยริงีดีปังนุงดานุงสินะคินียานะบะเลยมินะคินีอปามปามดาบะหอยไฮดุนะอินารัมนีคุชิละอากาดีอามะกะมะกะวะคัลจานรักตบะอามันงางบะอามันตาดบะสิดกิยุมกายบะแกยามาสุนีสีให้รักปดุดาอมูบิสูจังควันบะกะตามนากะลุหงบะกีวาพัมดาตามนานะคาระไทยดุนะจีนและให้บะสิมาสุขังเลยมาสอิมุงสีกิเท่าดอกวาทอกตาขังดุนะในนะดุนะยารักปอยบะนาไลนารีบะพิบัมสิงดุขังดุนะอดุกุมบะนะมีกิวารีนียุมปานอรอยไกนะให้กันนุโกว่าไกนะดนะสลากสานีอิมุงอันนี้สิดากุยนะสางนะสิกิวารีสิดายานะดุนะละอากากันทกตุนะทำบสุพัติเฮาจิกนังนลุหงมังอำรอยไกนะให้บดาพิบัมยามโลกานีนังหักตักตะอิมุงนุสินะดาบตากานีโดอามารมดานังนะงาวนี่ขลักปนิให้บสุนตินะค่อยนะงางลักปวาดดีกุบนะมุนนะขันละกะงางปวาอวยกะดอริบานีอดุนะเนี่ยนะค่อยกิวาให้อามันนะยามนะลุมดอริบานีตามนั้นเอาเพตอรากะตาสิลีมะคาลีสัมทาระคิดเรการีบุหายรกะสัมทารุนีอินโดมจาไอดีพิริปะกะนุชินารีไฮบดาราเราตากะดอบนัดเรอังปัวพัมอวยบดนัตนะพิริปนะกะไดดามานกะไดดาอสุกดูรบตันพัมสิดาพิริปดาทอกเยจีนบะจงบะทอกลุบดาวาทอกนะกะนีวาคัลตริตระทอกนาพะกะดาบะขนะกะดาบวาพัมนียามนลูรีนุมิตตุมสุฮอกเรมาทั้งกินนุมิตโตทับกจันนบลูชินละกะทอรักเลพิริปลากเรมันอีช่างลากตุนเลรมีงรังนเป่าพงนักครบันีทับกครจัดปะยารานีไฮนะอาราปมาพนสุนัตตบนาอันนี้ดูหานกุมจัดมีเนเรอตินบาลัมบีตุดามันอีช่างกะตามนากวาริชันเนกะกะหักซามุกยามกันละเกมาทำคราปะทากิบสุยานิดาMadam laparoscopic appendectomy ni na doctor na su hapta ani humda gari thowa yare hairakpani aduda nanom chana pakhat manbagi tha amadi potha haning bagini adu boi di yamna kuina kaiso sonda bani ikhang khangauda na problem thoklagadi lusilakani khadi jackson se hoi madam mani sang wari shanaram laga side window to da ying duna tumin phamkre wakhal dunga sidi hang bugum phauri Philipana ngarang hairangba makeup thorak pada
Manglan oiramadi haibado oirabra haina kiba phauri phirepase magi punsida sukla lakhidaba oina manishangang maga khak pullaga thabak chatkhiba adugum makha tana hojik su chatlibra phirepa mamani gi wari do magi illusion la haina kizaba supoi ngarang koiba chatlubagi ngasi phaigan tar do pho ngarang gi mikup singdugi mangla haina mi pairore khudakte angau bi on khiduna phone daha bag tagi puthoglaga phirepagi number yawbra haina thiri mangla na tavanina karamna su yawram loi sida sunatana mabani gi text mayam du su thiri bani adu su amatta manglamdre adu kanda ne tana sor hondoi ngaure simasu ngangman na su ngawkre phirepana ngaw hanbikre amana amanu shibagi matangda ngawchatna base amana su helamdre amana su taramdre ngarang numidang phone wari shanakhiba adudagi chak tokla matungda su phirepaga pau phauna khidre text thai halakte ayuk su online le rakhidre thabak la kadra khanmani adu su la khidre khangna banushina batangairi text halakte haina call tosin basu ikai zarure mapau machet ama ngai ngamdabi ta khidra haina hana oiramladi thabak laktre haina khudakta kei thabak lakte haina call tosin bagi mathauna yarum gadabani adu masung asidi yaw khidre thabak mafam hek yorapaga thabak hana khoijangde phone check tawbagi hainabi ama leirei nasigi mana check tawbasi masing thingam laroi YouTube ki notification mail ki notification phone da lakpa notification ngak leita lok hangdune yingi ngak leita phirepagi online check tawi leiramde kei tawraza anu khanna hanamukti call tosili switch off hairei nongma eron namangonda tawrakhiba number call history da changlaga thiraga call toksinbadasu number du chalamdre phone chatabududi kei thoobano masa matomta mi paizabasu phawrei kanadagi paw lauraga khangani haina nungsa thire amuksu nongma mapung phana paw phawna da banate ngak leiraga phawjaraksani haina khandokre pung 11 tarakba daida meeting tawi hana settle semkraba meeting ni criminal pending case amagi tawa meeting ni mari leina staff phamlaba tungda meeting hokre tamnana FIR number 25 2025 trial proceedings se delay tawraga leire 190 days la silakle adusu without substantial progress prosecutor dagi han information khangjage public prosecutor MD Aslimna Your Honorable case delay tawbagi primary cause se witness oiriba misaktugi non appearance asinani anirak sure sumon thakibani adu fail oire police department the protective arrangement ki damo request tawjakre prosecutor dugi wa tarabatong tamnana amukso protection of witness city serious matter amani sida yam lumna lopham thoi ayo du on silaga amuk makha tana gai khang kangmai siga mari leina na thabak paikhat pirabra kai matang da leirage ayo duna madam we have initiated the process to ensure security marakta chobe venama laikre adogi ko manpower shortage khra lai kibagini hoji hearing the witness ki escort team sajaba loisare finalize tajare defense counsel sana thoina amo my lord aigi client tha tare custody da lairagle adusu without formal cross examination da so I requested expedited proceeding legal process se kitang thujaningi natraga na intended release towi tamnana your concern is noted Mr. Sanathoi the court is mindful of the accused right to fair and speedy trial witness to the next to fail oira agadi section 87 CRPC gi matung inna valuable warrant issue tawdama sem sagani yaning na hoi haina magak nomnei case to gi matangda wari su khara kupna munna luthana nei just na loishilakle very well sida loishilase meeting loisilakpada hagotlamdai phone check tawi hanagum chap manai maithong ingan ba notification amatta su leiramde nimidang duma sutamna chak tu chaba yade matom ta tari ngasidi amubi su yaude chak tu ogala ke herambani chak sakhoma mayot pado khanau da panduna phullaga leiki nga kana duna phirepagi number chatnabra haina call to busu lepte kaigumba ma thoklabusu paw madi haifam thopani ngasi numit tu numidang duma su tumba lakpaga yade charang khwerang laduna hokre
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕꯗꯣ ꯐꯤꯔꯦꯞꯄꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗ꯭ꯔꯦ. ꯏꯔꯥꯡ ꯂꯥꯡ ꯊꯛꯑꯝꯗꯨꯅ ꯅꯝꯗꯨꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯕ ꯄꯨꯕꯤꯔꯝꯂꯒ ꯃꯤꯠꯃꯥꯡꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯑꯁꯤꯃꯗꯤ ꯍꯦꯟꯅ ꯋꯥꯔꯧꯕꯁꯨ ꯍꯦꯜꯂꯛꯂꯦ. ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯋꯥꯔꯧꯈꯤꯕꯅ ꯆꯪꯈꯣꯟꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯃꯦꯜꯗ ꯊꯥꯔꯛꯑꯝꯃꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ. ꯍꯞꯇꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯇꯥꯝꯅꯥꯁꯨ ꯃꯅꯤꯁꯪꯒ ꯂꯣꯏꯅꯗꯨꯅ ꯊꯕꯛ ꯆꯠꯂꯤ ꯅꯨꯡꯇꯤꯒꯤ. ꯃꯅꯤꯁꯪꯅꯁꯨ ꯈꯪꯖꯗ ꯐꯤꯔꯦꯞꯄꯗꯨꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯅ ꯉꯥꯛ ꯂꯩꯇ ꯍꯪꯕꯁꯨ ꯂꯦꯞꯇꯦ. ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯔꯦ ꯇꯥꯝꯅꯥꯗ ꯃꯅꯤꯁꯪꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯇꯕ. ꯃꯕꯨꯡ ꯃꯅꯝꯃꯁꯨ ꯅꯤꯡꯉꯣꯜꯒ ꯂꯣꯏꯅꯗꯨꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯅꯤ. ꯃꯅꯤꯁꯪꯒꯤ ꯅꯨꯄꯤꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯅꯝꯃ ꯃꯆꯜ ꯅꯨꯃꯤꯗꯥꯡ ꯇꯥꯝꯅꯥꯒꯤ ꯔꯨꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯔꯛꯏ. ꯅꯕꯦꯝꯕꯔꯗ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯑꯃꯨꯛ ꯁꯨꯇꯤ ꯊꯣꯛꯂꯛꯀꯅꯤ. ꯑꯗꯨꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯇꯥꯝꯅ. ꯆꯪꯈꯣꯟꯕꯒꯤꯁꯨ ꯈꯔ ꯈꯜꯂꯨ. ꯅꯪꯁꯨ ꯆꯍꯤ ꯌꯥꯔꯛꯇ꯭ꯔꯦ. ꯏꯅꯝꯃ, ꯊꯥ ꯈꯔ ꯋꯥꯠꯂꯤꯗ, ꯇꯞꯅ ꯈꯟꯅꯁꯤ. ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ, ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯅꯣ? ꯆꯪꯈꯣꯟꯕꯗꯒ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕ꯭ꯔꯣ? ꯅꯕꯥꯅꯤ ꯁꯥꯎꯅꯕꯒ ꯂꯩꯕ꯭ꯔꯥ? ꯇꯥꯝꯅꯥꯁꯨ ꯎꯔꯩꯕ ꯄꯥꯔꯩꯒ ꯁꯨꯝ ꯇꯧꯕ ꯎꯕꯁꯤꯗ ꯍꯪꯈꯤꯕꯅꯤ. ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯝꯗꯦ. ꯐꯤꯕꯝ ꯁꯨꯝ ꯂꯨꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯅꯝꯃꯁꯨ ꯆꯤꯡꯅꯕ ꯍꯦꯜꯂꯛꯂꯦ. ꯇꯥꯝꯅꯥꯁꯨ ꯃꯅꯝꯃꯗ ꯌꯦꯡꯕ ꯉꯝꯗꯦ. ꯏꯅꯝꯃ, ꯆꯪꯈꯣꯟꯕ ꯐꯩ. ꯑꯩ ꯃꯥ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯀꯔꯝꯅꯁꯨ ꯍꯥꯏꯔꯨꯅꯤ. ꯑꯩꯒꯤꯗꯃꯛ ꯀꯌా ꯑꯃ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯗꯤ ꯂꯨꯍꯣꯡꯕꯅꯤ. ꯌꯥꯝꯅ ꯂꯨꯕ ꯐꯤꯔꯦꯞꯅꯤ. ꯅꯪꯅ ꯄꯥꯝꯖꯕ, ꯅꯪꯒꯤ ꯈꯪꯅꯖꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯥ? ꯏꯅꯝꯃ, ꯑꯩ ꯌꯨꯝ ꯀꯩ ꯄꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯥꯝꯅꯥ. ꯆꯪꯈꯣꯟꯕ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ. ꯄꯥꯕꯨꯡ ꯃꯨꯛꯇꯥ ꯁꯅꯥꯅꯁꯨ ꯅꯪꯕꯨ ꯃꯃꯧꯅꯤ ꯍꯥꯏꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯒ ꯅꯪꯅ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯒ ꯈꯨꯗꯛꯇ ꯑꯩ ꯉꯝꯃꯨ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯁꯦ? ꯅꯪ ꯇꯨꯡꯒꯤ ꯈꯜꯂꯨ. ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯅ ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯂꯦꯞꯇꯧꯔꯤꯕꯅꯤ. ꯅꯕꯦꯝꯕꯔꯗ ꯅꯈꯣꯏꯅꯤꯅꯦ ꯂꯨꯍꯣꯡꯕꯤꯔꯅꯤ. ꯑꯍꯜ ꯂꯃꯟ ꯆꯥ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯃꯥꯡꯒꯣꯜ ꯀꯥꯕꯗꯨꯅꯅꯦ ꯍꯟꯗꯛ ꯑꯩꯈꯣই ꯆꯠꯇ꯭ꯔꯤꯉꯩ ꯇꯧꯔꯅꯤ. ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯗꯕꯅꯤ. ꯍꯥꯏꯔꯝꯂꯒ ꯃꯅꯝꯃ ꯍꯧꯒꯠꯈꯤ. ꯇꯥꯝꯅꯥ ꯈꯥꯝꯕꯁꯨ ꯉꯝꯍꯧꯗ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯐꯝꯍꯧꯏ. ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯨꯕꯗ ꯃꯤꯁꯛꯇꯣ ꯀꯗꯥꯏ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯤꯀꯨꯞꯇꯁꯨ ꯇꯥꯛꯅꯤꯡꯉꯥꯏ ꯃꯤꯁꯛ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ. ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯉꯝꯂꯦ. ꯑꯗꯨꯅ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯒꯤ ꯃꯇꯥꯡ ꯄꯨꯁꯤꯟꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠ ꯑꯃꯁꯨ ꯃꯅꯤꯁꯪ ꯒꯦꯠꯇꯒꯤ ꯊꯥꯗꯣꯛꯈ꯭ꯔꯒ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥꯗꯨꯅ ꯐꯤꯔꯦꯞꯄꯒꯤ ꯚꯔꯥ ꯌꯧꯔꯨꯔꯦ. ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯈꯤ. ꯃꯤꯀꯨꯞꯇꯨꯗ ꯊꯃꯣꯏ ꯀꯥꯏꯔꯕꯁꯨ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯦ. ꯑꯦꯔꯣꯟꯒꯤ ꯌꯨꯝꯗ ꯆꯪꯂꯨꯔꯦ. ꯑꯗꯨꯗꯁꯨ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯅꯤ. ꯚꯔꯥꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯑꯦꯔꯣꯟ ꯍꯪꯂꯨꯕꯗꯁꯨ ꯏꯅꯦꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡ ꯀꯥꯏꯅ ꯍꯜꯂꯛꯈꯤꯕꯅꯤ. ꯃꯁꯥꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯔꯝ ꯊꯂꯝ ꯈꯪꯉꯛꯇꯕꯅ ꯃꯃꯤꯠ ꯃꯅꯥ ꯏꯀꯣꯝ ꯀꯣꯝꯃꯤ, ꯆꯗꯠꯅꯩ. ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ. ꯋꯥꯈꯜ ꯃꯌꯥꯝꯅ ꯃꯀꯣꯛꯇꯨ ꯍꯥꯏꯒꯠꯂꯒ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ. ꯌꯥꯝꯅ ꯂꯨꯝꯊꯔꯛꯈ꯭ꯔꯦ. ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯍꯦꯟꯅꯁꯨ ꯁꯥꯊꯤꯔꯕꯅꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯧꯕ ꯃꯆꯥ ꯑꯃꯗꯒꯤ ꯋꯥꯔꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯈ꯭ꯔꯦ. ꯐꯤꯔꯦꯞꯄꯒꯤ ꯃꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯦ. ꯍꯩꯅ ꯁꯤꯡꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯧꯅꯝꯕ ꯍꯩꯕ ꯃꯥꯗꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯖꯔꯝꯕ ꯂꯧꯅꯝ ꯍꯩꯕꯅꯤ ꯈꯟꯅ ꯁꯥꯎꯕꯁꯨ ꯄꯣꯛꯂꯦ. ꯁꯣꯟꯊꯈ꯭ꯔꯦ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯜꯂꯛꯀꯗꯧꯔꯦ. ꯁꯥꯎꯔꯦ, ꯋꯥꯔꯧꯔꯨꯔꯦ ꯍꯥꯏꯅ ꯁꯠ ꯍꯦꯛꯇ ꯃꯨꯛ ꯑꯣꯟ ꯇꯧꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ. ꯃꯤꯁꯛ ꯑꯃ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯕ, ꯃꯤꯁꯛ ꯑꯃ ꯀꯥꯎꯊꯣꯛꯄꯗꯁꯨ ꯆꯍꯤ ꯀꯌా ꯆꯪꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯁꯨꯡꯉꯝ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯆꯨꯗꯨꯅ ꯂꯩꯍꯧꯔꯦ ꯃꯥꯗꯤ. ꯆꯪꯈꯣꯟꯕꯒꯤ ꯄ꯭ꯔꯦꯁꯔꯒ ꯐꯤꯔꯦꯞꯄꯒꯤ ꯋꯥꯈꯜꯒꯗ ꯃꯁꯥꯗꯨ ꯍꯦꯟꯅ ꯆꯔꯝ ꯊꯛꯂꯝ ꯈꯪꯈꯤꯗ꯭ꯔꯦ. ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯁꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ. ꯅꯨꯃꯤꯠꯇꯨꯁꯨ ꯑꯍꯤꯡꯗꯣ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯆꯨꯏ. ꯃꯅꯝꯃ ꯃꯕꯨꯡ ꯍꯜꯂꯛꯂꯕ ꯃꯇꯨꯡꯅꯤ. ꯇꯥꯝꯅꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯂꯒ ꯃꯤꯀꯨꯞ ꯑꯃꯅꯤꯁꯨ ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯐꯨꯍꯟꯖꯩ. ꯑꯗꯨꯅ ꯐꯥꯎ ꯏꯪꯉꯨ ꯌꯥꯔꯛꯇ꯭ꯔꯕꯗ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ. ꯅꯣꯡꯂꯛꯇꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯑꯍꯤꯡꯅꯤ ꯈꯪꯗ ꯅꯣꯡꯊꯥꯡꯗ ꯐꯣꯟ ꯇꯧꯏ. ꯅꯣꯡꯊꯥꯡꯁꯨ ꯇꯠꯂꯝꯗꯥꯏꯗ ꯄꯥꯏꯔꯛꯏ. ꯇꯥꯝꯅꯥ, ꯀꯩꯗꯧꯔꯒꯦ? ꯄꯨꯡ 2 ꯇꯥꯔꯦ, ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯗ꯭ꯔꯤ.
ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯈꯠꯅ ꯍꯪꯉꯤ ꯀꯞꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯇꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯀꯞꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯐꯥꯖꯤꯜꯂꯒ ꯑꯩ ꯇꯨꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯌꯥꯗ꯭ꯔꯦ ꯄꯣꯊꯥꯅꯕ ꯇꯦꯕ꯭ꯂꯦꯠꯇꯒꯤ ꯃꯥꯒꯤ ꯃꯌꯥꯏꯅ ꯍꯦꯟꯅ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ ꯄꯣꯊꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯐꯤꯔꯤꯛꯄ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯄꯥꯎ ꯃꯆꯦꯠ ꯑꯃꯇꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯕꯔꯥꯗꯁꯨ ꯆꯠꯂꯨꯔꯦ ꯃꯥ ꯂꯩꯍꯧꯗꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯃꯥ ꯊꯤꯒꯗꯣꯏꯁꯤꯕꯣ ꯑꯩꯉꯣꯟꯗ ꯂꯧꯗꯝ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯊꯥꯡꯒꯠꯂꯗ꯭ꯔꯥ ꯅꯣꯡꯊꯥꯡ ꯇꯥꯝꯅꯥꯒꯤ ꯊꯃꯣꯏ ꯊꯦꯟꯖꯤꯟꯕꯤ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯁꯦ ꯑꯦꯔꯣꯟ ꯊꯦꯡꯅꯕꯗ ꯃꯉꯣꯟꯗ ꯍꯪꯉ ꯂꯣꯏꯔꯦ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯦ ꯑꯩꯅ ꯋꯥꯔꯝꯒꯅꯤ ꯈꯪꯅ ꯂꯣꯠꯈ꯭ꯔꯦ ꯅꯣꯡꯃꯁꯦ ꯍꯧꯈꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯋꯥꯈꯜꯒꯤ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯔꯤ ꯍꯥꯏꯕ ꯃꯥꯅ ꯈꯪꯕꯤꯗꯦ ꯁꯣꯔꯣꯛꯇ ꯕꯨꯂꯦꯠ ꯃꯁꯤꯡ ꯊꯤꯕꯅꯤ ꯃꯥꯒꯤ ꯒꯥꯔꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯆꯣꯡꯊꯗꯅ ꯌꯦꯡꯕꯅꯤ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯂꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯝꯅ ꯃꯥꯒꯤꯁꯨ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯄꯥꯈꯟ ꯈꯟꯖꯤꯜꯂꯦ ꯊꯥ ꯑꯃ ꯐꯥꯅ ꯀꯩꯝꯇ ꯍꯥꯏꯅꯗꯕꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯁꯤꯡꯅꯕ ꯀꯟꯕꯅꯤ ꯑꯩꯅ ꯆꯍꯤ ꯀꯌꯥꯁꯦ ꯃꯉꯣꯟꯗ ꯇꯊꯤ ꯉꯥꯡꯉꯨꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯧꯅꯝ ꯇꯧꯔꯤꯕ꯭ꯔꯥ ꯔꯤꯚꯦꯟꯁ ꯂꯧꯔꯤꯕ꯭ꯔꯥ ꯑꯩ ꯆꯤꯡꯅꯔꯦ ꯔꯤꯚꯦꯟꯁ ꯑꯣꯏꯔꯗꯤ ꯃꯥꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯦ ꯑꯩ ꯃꯥ ꯀꯥꯎꯕꯁꯨ ꯍꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯀꯞꯈꯤ ꯐꯣꯟꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯉꯝꯗꯕꯅ ꯀꯛꯊꯠꯈꯤ ꯅꯣꯡꯊꯥꯡꯅ ꯍꯟꯖꯤꯜꯂꯒ ꯇꯧꯔꯛꯄ ꯀꯣꯜ ꯄꯥꯏꯗ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤꯁꯨ ꯀꯛꯂꯦ ꯍꯤꯛ ꯀꯞꯇꯨꯅ ꯄꯦꯟꯗꯅ ꯋꯥꯔꯧꯅ ꯑꯀꯨꯞꯄ ꯅꯣꯡꯂꯤꯛꯁꯤꯡꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯣꯠꯍꯜꯂꯤ ꯃꯅꯝ ꯃꯥꯕꯨ ꯊꯤꯔꯛꯂꯁꯨ ꯐꯪꯗꯅꯕ ꯃꯩꯁꯨ ꯊꯥꯟꯗꯦ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯇꯥꯁꯜꯂꯒ ꯇꯨꯃꯤꯟꯅ ꯐ꯭ꯂꯣꯔꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯀꯞꯈꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏ ꯄꯨꯂꯞꯁꯨ ꯈꯨꯝꯗꯨꯅ ꯈꯨꯅꯤꯡꯅ ꯈꯨꯎꯗ ꯉꯥꯛꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯄꯥꯏꯕ ꯂꯦꯆꯤꯟ ꯑꯣꯟꯈ꯭ꯔꯕꯣ ꯅꯨꯡꯁꯤꯕꯁꯨ ꯇꯝꯕꯤꯔꯝꯂꯒ ꯀꯥꯏꯅꯕꯁꯨ ꯍꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯛꯂꯝꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯐꯝ ꯊꯦꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯂꯛꯅꯕ ꯑꯣꯏꯔꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯃꯥꯡꯗ ꯂꯦꯞꯄꯔꯣ ꯑꯩ ꯋꯥꯔꯦ ꯅꯪꯅ ꯂꯛꯅꯕꯗ ꯑꯩ ꯋꯥꯔꯦ ꯑꯩꯕꯨ ꯊꯦꯝꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯂꯛꯅꯕꯅꯤ ꯅꯇꯧ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯂꯦꯞꯄꯔꯣꯕ ꯑꯩꯒꯤꯗꯃꯛ ꯃꯥꯔꯇꯤꯛ ꯆꯤꯡꯁꯥꯡꯁꯨ ꯑꯀꯟꯕ ꯅꯣꯡꯂꯛꯇ ꯀꯥꯔꯨꯕ ꯑꯩꯒꯤꯗꯃꯛ ꯃꯤꯁꯨ ꯈꯠꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯁꯛꯁꯨ ꯁꯛꯂꯝꯕ ꯁꯤꯡꯌꯦꯛ ꯈꯨꯗꯣꯡ ꯂꯩꯁꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯒꯦ ꯅꯪ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯒꯦ